Annexed Ukraine region Singda Fibam Sathina Luri. Russia gi drone sing na Ukraine gi energy target sing the left na attack tawrki bagi matung ahen ba khulai sing tengbang pina ba kip na makhoi gi appeal sing na hongna na tawki ba du dage Russia gi saruk ni haina Moscow na lauthokra ba Ukraine gi region mari gi Fibam adu Sathina Luri haina President Vladimir Putin na hai khrai Russia da paksana pangthong na ba security services de gi matang do wangang bada Mr Putin na Russia gi ngamkhai sing kangkha na ba order tawki amasung society bu hena section na paiduna thamna ba amasung Russia na paiba Ukraine gi saruk singda leidiba miyam ge soingam daba ngaktuna thamnaba special services ta poktak pi khe September da President Putin na Kremlin thoram da Ukraine ge chada taraga manga rom oigadaba lam annexed tawki adubu tha asigi ngalingai da lana se asangba process ama oiba yai haina mahak na hai khe ningthauka ba numit ki athengba da mahak na ngangkhiba warol singda Ukraine da thabak tawriba security agency sing asigi Fibam adu chummi hogjik na khoi gi damak madu khudong thiri hai khe Kherson amasung Zaporizhia region singda Donetsk amasung Luhansk People's Republic singda Fibam adu Sathina Luri haina mahak na hai khe President Vladimir Putin na 2019 gi matung dage Belarus ta mahak ki ahan ba khongchat ningthauka ba numit ta chat khe laibak adu da mahak amasung mahak ke phamana baduna numidang waidam atheng bada news conference amada amukka hanna naksina ba mari sing thamna ba yanaki adubo Ukraine gi wafam di thoina panakhe de maraksida kip na nongsub laibak sing dagi ahen ba khulai sing pirak na ba appeal taw khrei Russia gi kamikaze drone sing na Ukraine gi energy target sing de attack taw rakhi bagi matung kip na nongsub laibak sing dagi ahen ba khulai gi mateng adu ni khibanai khulai sing cell sing anoba defense capabilities samna hairabada lan asi dagi tholak pa du thozil hanana bagi tawba ngamba du aikhoi da pigada khudingmak pina ba Ukraine President Volodymyr Zelensky na magi numidang waidam gi warol da haikhe numit tarungni gi manungda Moscow gi ahum suba air attack oikhiba konung kip ki mathakta ayamba oikhiba makoi gi air defense sing na drone kungani pan gi manungda kulhumdoi kapthakre haina Ukrainian military high command haikhe Ukraine da sub zero temperature sing gi marakta mai phanganda duna Russia na Ukraine gi power grid target tawkhe Russia gi drone attack sing aduna mi asiana thoki de adubo kip region da building mapan sokhe Mykolaiv region da leriba kha Ukraine nuclear power plant gi saruk adugi mathakta drone singi manung dagi ama kablak pagi damak Ukrainian Atomic Energy Agency aduna Russia bu maral sikhe Ukraine gi president na Donbas ke city da thongkhre Russia na Ukraine gi mayokta tha tararom lan chatharak pasida khwaidagi kan lan sokna ba mafam singi manung da ma weriba nongpok lom da leiba Bakhmut city da ngarang Ukraine gi president Volodymyr Zelensky na yoksenduna lan mising pungning thagwat khre Ukraine gi defender amasung landarakli ba Russian forces ki marakta yamna tamthiba lan thokiba Bakhmut Zelensky na military personnel singa unakhre haina president gi office na thado ki bawarol ama dahai khe Russia na Ukraine gi apunba Donbas lamdam loksinana bohona bada Bakhmut city aside Ukraine na ngakthok tunu leiba ngamle capital kiptagi nongpok lomda kilometer 7 chalaga leiba Bakhmut ta Zelensky na kamdong nu yoksin khibano haibase khangba ngamdre maikai kaya dagi Russian forces na koisilaga leiba city asida Zelensky na thungkhiba sina lanmi singi pungning thongna yamna kangkhalali haina thajare Belarus ka lona bada Ukraine gi lanmi mapangal kangkharan khre lan haurak pada Russia na tawkhiba mawong adugumna Belarus rom dagi na hongna na amuk attack tawrakadra haina chingna ba maramna Ukraine na Belarus ka lona ba paringda masagi defense position yamna kangkharan khre hai re BBC ga wari sana bada Ukraine gi deputy interior minister Yevhen Yanin na Russia amasung Belarus ka lona ba paring pumna magta aikhoi na defense line semgatli haina phongdokhe Belarus ka lona ba paring da lanmi kaya chaithoktuna amasung ammunition kaya honjinduna mapangal hena sengbat kani haina minister na haikhe yanin na phongdokli bo wafam se Russian President Vladimir Putin na Belarus ki capital Minsk ta chatuna mahaki achan boy diba Belarus ki president Alexander Lukashenko ga unakre haiba report lakraba matungda nei Belarus asin nongpok amasung awang nongpok ta Russia ga ngamkhai lona re khadana Ukraine ga lona ri aduga nongchuptana NATO gi akanba member wediba Poland awang nongchuptana Lithuania amasung Latvia ga lona re Russia amasung Ukraine gi lana sida Belarus hakthengna na yawba makti yawdri adubo sahi sigi February 13 da Russia na Ukraine da landa bada Belarus na makhoi gi lam sarukta gi landa bada ayaba pikhe Putin amasung Lukashenko na Minsk unariba si chahi ahum ga makhai gi matungda ahan banai thabak amagi lakpani haiba Putin gi khongsat aduda president ani na pung ani hena wari sanaki hai re joint press conference ta wangang bada Putin na kanamata bu Russia na loksin ba pamdai adubu Russia amasung Belarus na punsin na bohna bada yekna ba kaya na thingba pami haina phongdokhe
Putinga wari sanabada Lukashenko na S-400 air defense system amasung Skander ballistic missile system sing pibibagidamak Putingi mapamda thagat pa phongdokhe. Aroibada tabi di bapum namak pu thagat chare.